अहानबदा मरुओइबा पाव खुंगंगी मफम सिंगदा अनालायंगी थबक मपुंग फाना पाइखतपा ngamnabagi pandamda National Health Mission na haukiba chahi ahum asida Manipur gi oina lupa crore 495 rong kaitharakre Loktak Pata Lona Yadaba Mongda electric current sizinaduna nga faramba miyoi taruk ngarang numidang All Thanga People's Organization at Po amasung All Thanga Maira Paibi Apun Baluke member sing na faraba matung police ta sinakre Hattaba wakalon pumna magthadok naduna afaba wakal na mang tharaga nungsi chana na hinminase haina Tamay Assembly Constituency ki MLA Jang Hemlung Panmay na phung directly. Amadi mamang chahi May humdagi haukiba irang asida Manipur gi wangmada mahay masin tambachat kiba mahayroi singge akupa warol lakliba tang taramari fawbagi manungda pikhalaknaba Manipur Commission for Protection of Child Rights ki Chairperson Kaisam Pradip Kumar na khangalakli.